Win churup ka konana fakiva CDO sing bel da Thadokhre. Manipur da positive confirmed case nifuga mathoi sukre. State sigi oina coronavirus COVID-19 positive confirmed case nifu mathoi sukre. Masigi manungda layeng liba active case na kuntraga taret ni. Mari amana faduna hospital dagi discharge tawkre. Aikoi gi paumina fangba unconfirmed oiba pauda mioy ani amasu positive oirapra haibagi chingnava leire chap chapa paudi phangba ngamdre. Malem gi oina America da khwaidagi wangna mioy lakh tara taret ka lising kunmanga ka chani humudra nipan positive oiduna lakh amaga chawa humudra nithoi laikidre. Malem gi oina COVID-19 laikchet asina America khakta da mioy lakh tara taret ka lising kunmanga ka chani humudra nipan positive oibagi manungda lakh amaga chawa humudra nithoi siduna khwaidagi wangna leire. Object laikchet asina malem gi leva kayada sandokhiduna apunba mioy lakh yankai taret ka lising amaga chamri hompuni thoi positive oibagi manungda lakh ahumga lising yankai nithoi chatruk mari laikidre. Haukiba pung kunmari asida punna mioy lising kulhumdoi chahum tara taruk nauna positive oibagi manungda chamapan yankai Sikhre. Object fawbada laikchet asidagi malem gi oina mioy lakh kunmari lising nifu manga chahum mawdra humdoi gi phibam phagalatuna hospital singdagi discharge tawkhre. Mioy lakh kunmapan lising ahum chamri hompu manga active oibagi manungda lising yankai humdoi mawdra nga gi phibam luri.